Ngasisu mahawsagumna Sana Leibak Story Collection na yamna nungairaba phunga wari ama puduna lakjare. Wari asigi maming na nupa koibi inempo. Wari asibu thabirakpana Sophia Chanu. O ngamdre ai sibu yumsigi minairo thabak pumnamak aina da tawba kanagi mathima kumpumnamak aigi kokthak sida loina thangatuna thamba nate Tabak sida mateng pang bidrabasu ay na haibadi. Angang sida sulaw thopi bayay haibanida. Haurak lani, he hagulak baga. Masin maya masamaru sengto i haibasu khangde. Sengtok te haibasu khangde. Hai mau jak loy rabra, loy di kadai. Ima gi sak to pirak lo. Ima sak to sarage ne, tabak sa kadaba lay, pung si thengle hairak lani. Manggol wai da tayna tayna rani na hairak bani. Masa apikpa, jahi mari mukta ngai badula. Nakal da mora ama thaduna phamali. Matam aduda manem ibi mathabasu yahauratuna mapalda thori mamauna machinda ngang na wai teri badu ubada thabana hairi hai mau kaino nangna iyu angan basida nasindu murum soli baduna kari tawrabagi nate kana kaidobu yawrabagi ba nanga mane karino ama itaw tawi ko mi khwaigi mauga manate ko imane mi gi mamangde kaise ko hayo Ima di ikai baga yamna khangli bazat oire ko ikai dri base ai khakta oira male hai yari taning tre nati mau nangbo ikhoi gi sagalwan khrabo ai bu chinse karino ama chaning lira thangning lira karino ama tawini nangbo o kai de gi sano jaga ama talon de jalon budi laire dana ayuki laidu phawa thadri e nangdi hauji phawa jalon dri badi kaidawraga leiriba hongam dre kanagi thabupumna bak aina ta tawba ai da sungai daga leibagi mahut ima su khara mateng pangbirak labadi khara su phagadaba aina haibadi ima na thaba inkhang da mateng pangnindraga su angang sida su lokthokbi bayai haibanida mi khwai gi mapok tongna ayuki numidang wairamgi asoi phawada puthoklaga leikai gi angang singna sanaba yahan bayang han basu yai adudi nate ayuk yahaurakpadagi maki semlaga thokibaduna hore numidang wairamgi thabak loinaba jak loiram lani haiba kanda janglani Aduga sabi aba charaga phamungda tumba jangkhrani aduga nong ek nganbaga amuk chakhrani namit daraga hanjelapa masine imagi thabak haibabu yare mau cha khak lolabra hanglubagi wayam nanganglanu adugi mahut thabak to loisilu aduga chak to thongluru phari ima aina tawri basa sasat loisilage aduga chak to thonglurage ado ima angang se amta puthokpi ko ai ma ga yawraga thabak tawrabadi loiba ngamlaroi Thaba tali ho phare sesi ai angang do lothok bikragi asi haiduna nakalgi morada phamlaga leiriba masunu padu pamkhatuna thongalomda chakhirami rani na satkriba manembu yengduna asumna hayawi aigi inem pokse karamna ngangnani masu mamau leiraba mana haujipu nupa koiba matamlaba thabak suba chatkriba masa nupa duna halaklaga kari amuk thoklagaba othokna suwa khali yaudida koi manangse Asi haiduna tawriba mathawa da loisinduna chakumda chak thongba changkhirami Rani asi yamna phattaba nupi amadi natte yum amagi matik chabi yum purimbi amani adubu mana manemda sauriba asi manemna nupa koiduna leithoktuna makhoibu matik chana warak watimduna leitaba manem ama oibagi mathau tawdaba maramsing asina mahakna sauduna tawribani adu phana oiduna su mahakna manembu nungsidaba Pijaningdaba adudi tawramde manembu karigumba matamda miraibasu tawde nongmadi masu wakhal soidana tarakani khanduna manemga khara khatna khara launa tawduna leiribani manemsu mamaubu tathi tawina tawba olpa naibadudi tawramde magi haibabu khara ahal thangda khara mathong chade haibagi wakhaktani ayuki sak adu thongba loiraduna rani na magi manemga machaga bu chak jananaba thongalomda leibra haiduna thiba tholaklami pupo nang ngasai wari sanaba pupudu kanano kaigino nabani wari sanaba da noklido aduga ingonda pupu ko aise nangi pupu oirabani haido kaigino aigi pupudi mathakta lei haiduna imana haidudi thabana masunupa sanagi wa adada noktuna nangbu nungsibagine pupu ko harido asisu nangi napune adugini pupu harido
ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯒꯤ ꯃꯥꯕꯨ ꯎꯕꯗꯅꯦ ꯀꯧꯀꯣ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯕꯨꯕꯣꯛꯅꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯃꯣꯛꯀ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯉꯁꯥꯏꯒꯤ ꯄꯨꯗꯨꯅꯁꯨ ꯂꯩꯕꯤꯗꯣꯏꯅꯤ ꯁꯅꯥꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯏ ꯕꯨꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯀꯧꯒꯦꯀꯣ ꯑꯗꯣ ꯏꯃꯥꯗ ꯍꯥꯏꯒꯦ ꯑꯩꯒꯤ ꯄꯨꯄꯨ ꯂꯩ ꯍꯥꯏꯅ ꯀꯣ ꯕꯨꯕꯣꯛ ꯍꯥꯏꯒꯦꯀꯣ ꯃꯁꯨ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯊꯕꯥꯅ ꯄꯥꯈꯠꯅ ꯅꯃꯥꯗ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯃꯥ ꯔꯥꯅꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯥꯅ ꯏꯃꯥ ꯑꯩꯒꯤ ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒ ꯀꯩꯒꯤ ꯃꯊꯛꯇ ꯂꯩ ꯍꯥꯏꯔꯤꯅꯣ ꯑꯩꯒꯤ ꯉꯥꯃꯣꯛꯁꯨ ꯂꯩꯕꯤꯅꯤ ꯍꯥꯏ ꯏꯃꯥ ꯅꯪ ꯅꯆꯤꯟ ꯌꯥꯝꯅ ꯊꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯀꯅꯥꯅ ꯅꯪꯒꯤ ꯄꯨꯄꯨ ꯂꯩ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥꯗ ꯍꯥꯏꯌꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯕꯨꯕꯣꯛꯅ ꯔꯥꯅꯤꯗꯨ ꯉꯛꯂꯦ ꯑꯗꯨꯕꯨ ꯃꯥ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯊꯕꯥꯁꯨ ꯆꯪꯂꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯆꯦꯜꯂꯤꯅꯣ ꯏꯃꯥ ꯀꯩꯅꯣ ꯅꯁꯨ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯀꯅꯥꯗꯅꯣ ꯃꯥꯅ ꯄꯨꯄꯨ ꯀꯧ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯊꯕꯥꯅ ꯄꯥꯈꯠꯇꯨꯅ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯃꯃꯥꯡꯒꯤ ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯕꯗꯨꯅꯤꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯗꯨꯗ ꯅꯁꯨ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯕꯣꯛ ꯑꯩ ꯂꯧꯗꯅ ꯃꯁꯛꯀ ꯐꯖꯩ ꯑꯗꯨꯒꯤ ꯅꯨꯡꯁꯤꯗꯅ ꯀꯧ ꯍꯥꯏꯔꯛꯄꯅꯤꯗ ꯏꯃꯥ ꯈꯨꯔꯥ ꯆꯥꯎꯕꯒ ꯏꯃꯥꯒꯁꯦ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯩꯀꯣ ꯑꯩꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯅꯆꯥꯅꯨꯄꯥꯅꯒ ꯈꯪꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅ ꯏꯃꯥ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨ ꯍꯥꯏ ꯃꯤꯒꯤ ꯃꯋꯥ ꯂꯧꯒꯅꯨꯀꯣ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯄꯤꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯔꯥꯅꯤꯁꯨ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯃꯥ ꯃꯆꯥꯁꯨ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯕ ꯂꯣꯏꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥꯅ ꯃꯩ ꯍꯧꯅ ꯁꯥꯕ ꯃꯇꯝꯅꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯇꯟꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯃꯁꯥꯒ ꯆꯥꯅꯩ ꯈꯪꯗꯦ ꯆꯥꯅꯗꯦ ꯈꯪꯗꯦ ꯃꯐꯤ ꯑꯗꯨ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯧꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯈꯤꯒꯦ ꯀꯨꯏꯔꯛꯂꯣꯏ ꯅꯪꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯗꯨꯅ ꯅꯃꯥꯅ ꯆꯥꯅꯤꯡ ꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯃꯧꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯇꯥꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯕꯨ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯤꯕ ꯔꯥꯅꯤꯁꯨ ꯃꯅꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅ ꯂꯩꯔꯦ ꯏꯃꯨꯡꯁꯤ ꯀꯔꯝꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯅ ꯋꯥꯈꯜ ꯂꯥꯛꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯊꯕꯥꯒ ꯆꯥꯎꯕꯒꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯇꯟꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒ ꯆꯪꯗꯦ ꯆꯥꯎꯕꯅ ꯊꯕꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯁꯛꯁꯤ ꯅꯣꯡꯃꯒꯤ ꯍꯦꯛ ꯎꯍꯧꯗꯕꯗ ꯑꯩ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯃꯠꯇ ꯆꯪꯗꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯔꯦ ꯍꯅꯨꯕ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯁꯨ ꯇꯥ ꯆꯥꯎꯕꯗꯤ ꯌꯥꯗꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯁꯦ ꯑꯩꯒꯤ ꯏꯃꯧꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯈꯔꯗꯤ ꯈꯪꯕ ꯃꯥꯜꯂꯤ ꯑꯃꯔꯣꯝꯗ ꯏꯆꯥ ꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤꯈꯔ ꯐꯔꯕꯅꯤ ꯃꯥꯅꯒ ꯌꯨꯝꯗꯒ ꯂꯩꯔꯕꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅꯒ ꯊꯣꯛꯂꯛꯄ ꯌꯥꯔꯤꯕꯁꯦ ꯌꯥꯔꯔꯣꯏ ꯉꯁꯥꯏꯁꯨ ꯏꯁꯨ ꯅꯨꯄꯥꯗꯨꯅ ꯃꯃꯥꯗ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ ꯄꯣꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯅ ꯉꯁꯥꯏ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯧꯗꯤ ꯀꯔꯤ ꯍꯥꯏ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯦꯒꯦ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯗꯤ ꯃꯥꯜꯂꯤ ꯅꯨꯡꯇꯤꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯦ ꯅꯪꯗꯤ ꯅꯃꯧꯅ ꯉꯥꯡꯂꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯣ ꯉꯥꯡꯐꯝꯗꯣ ꯂꯩꯇꯕ ꯑꯩꯅ ꯉꯥꯡꯂꯨꯔꯕꯁꯨ ꯃꯥꯅ ꯑꯆꯨꯝꯕ ꯍꯦꯛꯇ ꯉꯥꯡꯂꯛꯀꯅꯤ ꯑꯩꯅ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯧꯒꯅꯤ ꯑꯗꯨꯅ ꯉꯥꯡꯗꯕꯅꯤ ꯑꯩꯁꯨ ꯌꯨꯝꯗꯁꯨ ꯅꯆꯦꯒ ꯏꯆꯥꯅꯨꯄꯥꯗꯨꯒꯅ ꯉꯥꯡꯕꯅ ꯂꯣꯏꯔꯕꯅꯤ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤꯅꯦ ꯑꯗꯨꯕꯨ ꯉꯥꯡꯂꯕꯁꯨ ꯅꯪꯕꯨ ꯎꯅꯤꯡꯕꯅꯤꯅ ꯅꯨꯡꯁꯥ ꯁꯥꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯅꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯅꯆꯦꯗꯣ ꯉꯥꯡꯍꯧꯔꯤꯕꯅꯤ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯀꯥꯟ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯌꯨꯝꯒ ꯍꯟꯅꯤꯡꯗ꯭ꯔꯦ
ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯔꯣ? ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯅꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ. ꯐꯔꯦ, ꯅꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ. ꯀꯩꯅꯣ ꯇꯥꯆꯧꯕ, ꯐꯥꯒꯤ ꯇꯧꯕꯅꯤ. ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯕꯅꯣ? ꯏꯆꯥꯅꯨꯄꯥꯗꯣ ꯉꯁꯤ ꯍꯌꯦꯡ ꯍꯜꯂꯛꯄ ꯇꯝꯕ ꯉꯝꯗꯤꯌꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏꯗ ꯑꯣꯏꯅ ꯑꯊꯨꯕꯗ ꯑꯩꯕꯨ ꯄꯨꯁꯤꯟꯕꯤꯔꯣ. ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ. ꯍꯣꯏꯗ, ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯂꯥꯛꯆꯔꯁꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯍꯟꯅꯕ ꯑꯃꯨꯛ ꯇꯧꯔꯁꯤ. ꯍꯟꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯏꯃꯧꯗꯅꯦ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯪꯕꯗ ꯑꯩ ꯈꯨꯝꯐꯝꯒ ꯈꯪꯂꯔꯣꯏ. ꯐꯔꯦ ꯐꯔꯦ, ꯍꯜꯂꯁꯤ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ. ꯔꯥꯅꯤꯅ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ? ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯂꯒ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯥꯒꯤ ꯆꯥꯎꯕ ꯍꯥꯏꯕ ꯁꯤꯅꯝ ꯅꯝꯕ, ꯉꯁꯤ ꯍꯌꯦꯡ ꯁꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯍꯅꯨꯕ ꯑꯗꯣ ꯎꯅꯕ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ. ꯈꯪꯉꯤꯗꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ. ꯃꯇꯥꯡ ꯑꯗꯨꯗ ꯊꯕꯥ ꯑꯗꯨ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯆꯪꯂꯛꯏ. ꯏꯃꯥꯗꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯂꯤꯌꯦ. ꯃꯥꯟꯁꯦ ꯀꯅꯥꯕꯨ ꯎꯅꯕꯤꯔꯨꯒꯦ? ꯃꯃꯧꯒꯤ ꯋꯥ ꯑꯗꯨꯗ ꯊꯕꯥ ꯑꯗꯨ ꯈꯪꯂꯗꯨꯅ, ꯍꯥꯏ, ꯀꯩꯅꯣ ꯃꯧ? ꯈꯪꯉꯤꯅꯦꯍꯦ. ꯋꯥꯕꯨ ꯑꯗꯨ ꯀꯟꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯅꯦ? ꯑꯣ, ꯈꯪꯅꯤꯌꯦ ꯏꯃꯥꯗꯤ. ꯍꯨꯔꯥꯟꯕ ꯅꯥꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ. ꯑꯩꯗꯤ ꯋꯥ ꯀꯟꯅ ꯉꯥꯡꯖꯈꯤꯗꯦ. ꯀꯔꯤꯗ ꯈꯪꯐꯝ ꯊꯣꯛꯀꯦ? ꯍꯥꯏ, ꯌꯥꯔꯦ, ꯌꯥꯝ ꯉꯥꯡꯂꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯉꯨ. ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ. ꯂꯥꯝꯅꯤ, ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ. ꯅꯠꯇꯦ, ꯏꯃꯥꯕꯨ ꯆꯥꯛ ꯂꯥꯝꯕꯒ ꯐꯥꯎꯕ꯭ꯔꯣ? ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯍꯧꯖꯤꯛ ꯆꯠꯂꯨꯔꯤꯕ ꯑꯗꯨꯁꯨ ꯑꯣꯏꯔꯝꯒꯅꯤ. ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ. ꯅꯆꯥꯅꯨꯄꯥꯅ ꯈꯪꯂꯛꯂꯒ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏꯀꯣ. ꯏꯃꯥ ꯍꯦꯛ ꯄꯦꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯅꯪꯅꯗ ꯍꯥꯏꯕꯤꯔꯨꯅꯨ. ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯀꯧꯔꯛꯎ. ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯀꯔꯤ ꯃꯤꯅꯣ ꯑꯁꯤꯕꯣ? ꯃꯃꯥꯏꯁꯦ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯁꯩꯒ ꯉꯪꯂꯒ ꯆꯪꯂꯛꯇꯅ. ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯗꯕ, ꯑꯗꯨꯒ ꯐꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯔꯥꯅꯤꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯆꯥꯎꯕꯅ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯤꯛꯅ, ꯑꯣ, ꯍꯟꯗꯤ ꯍꯟꯖꯤꯜꯂꯛꯂꯤꯕ ꯑꯣꯏꯔꯦꯀꯣ. ꯑꯩꯗꯤ ꯌꯨꯝ ꯆꯪꯐꯝꯁꯦ ꯀꯥꯎꯈꯤꯗꯨꯅ ꯂꯝꯕꯤꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯥ ꯊꯤꯕ ꯆꯠꯍꯟꯒꯦ ꯇꯧꯔꯤ. ꯑꯗꯨꯒ ꯂꯥꯛꯄꯅ ꯍꯥꯜꯂꯤꯅꯦ. ꯅꯠꯇꯦ, ꯀꯅꯥꯅ ꯊꯤꯟꯕꯤꯔꯛꯀꯦ ꯊꯣꯡꯒꯥꯜ ꯐꯥꯎ? ꯑꯩꯕꯨ ꯃꯤ ꯆꯪꯂꯛꯄꯗꯤ ꯎꯍꯧꯗꯦꯗ. ꯑꯩꯒꯤ ꯃꯤꯅ ꯑꯣꯏꯔꯗ꯭ꯔꯅꯦ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯀꯅꯥꯅ ꯊꯤꯜꯂꯛꯇꯧꯔꯤꯒꯦ? ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯈꯣꯏ ꯃꯄꯥ. ꯅꯆꯥꯅꯨꯄꯥꯅ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ. ꯅꯪꯅꯦ, ꯅꯆꯥꯅ ꯍꯥꯠꯆꯈꯤꯁꯅꯤ. ꯑꯩꯗꯤ ꯈꯥꯝꯂꯣꯏꯀꯣ. ꯅꯠꯇꯦ, ꯍꯅꯨꯕ ꯅꯪꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯑꯗꯨꯒꯤ ꯃꯇꯝꯂꯣ? ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ, 마기 타바 하이바두기 마이움다 ꯆꯠꯇꯨꯅꯅꯦ ꯃꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯔꯨꯁꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯏꯕꯥꯅꯤ ꯆꯪꯗꯅ ꯃꯈꯣꯏ ꯃꯄꯥꯕꯨ ꯄꯨꯜꯂꯒ ꯊꯝꯁꯅꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯄꯤꯔꯣꯏꯅꯣ ꯄꯥꯕꯅ ꯇꯧꯔꯤꯗꯣ ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯂꯩꯕꯤꯌꯨ ꯁꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯆꯥꯕꯨ ꯐꯠꯇꯦ ꯍꯥꯏꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯍꯩꯕꯤ ꯑꯈꯨꯏꯕꯤ ꯃꯥꯟꯕꯤ ꯅꯪꯅ ꯅꯆꯥꯗ ꯄꯥꯎ ꯇꯝꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯍꯥꯍꯥꯌꯣ ꯅꯆꯥꯁꯤ ꯑꯉꯥꯡ ꯅꯠꯇꯤꯌꯦ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯩ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯕꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯒ ꯁꯥꯎꯖꯤꯟꯅꯕꯒ ꯌꯥꯔꯣꯏ ꯅꯆꯥꯁꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯗꯨ ꯈꯔ ꯐꯥꯎꯕꯤꯌꯣ ꯅꯃꯧ ꯐꯪꯗꯧꯔ ꯃꯇꯝꯁꯤꯗ ꯍꯅꯨꯕ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯍꯣꯏ ꯌꯥꯝꯅ ꯂꯦꯝꯃꯦ ꯑꯥꯏ ꯅꯪ ꯉꯁꯤꯅꯦ ꯆꯩ ꯆꯥꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯇ ꯅꯆꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯀꯟꯒ ꯁꯥꯕꯤꯔꯛꯀꯅꯨ ꯉꯁꯥꯏꯈꯩꯗꯤ ꯍꯧꯗꯣꯡ ꯑꯅꯥꯕ ꯁꯥꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯅꯤꯗꯨ ꯂꯝꯄꯥꯛ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯔꯥꯡꯗꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯏꯃꯧꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥꯅ ꯈꯪꯂꯕꯗꯤ ꯑꯩꯁꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯇꯥꯆꯥꯎꯕ ꯉꯁꯤꯃꯛ ꯍꯦꯛꯇ ꯑꯩꯕꯨ ꯄꯨꯔꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯕꯅꯦ ꯑꯩꯅꯦ ꯌꯥꯝ ꯇꯜꯂꯕꯖꯥꯠꯅꯤꯀꯣ ꯆꯥꯎꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯐꯔꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯂꯁꯤ ꯀꯔꯤꯅꯣ ꯊꯣꯛꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯁꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ
ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯁꯨꯔꯦ, ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ꯫ ꯅꯨꯄꯤ ꯑꯃꯅ, ꯃꯁꯤꯒꯤ ꯑꯅꯤꯁꯦ ꯀꯨꯏꯔꯕꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯕ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯐꯪꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟꯗ ꯀꯩꯅꯥ ꯀꯠꯂꯁꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯨꯝ ꯃꯌꯨꯝ ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯆꯥꯎꯕꯅ, ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯏꯕꯥꯅꯤꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯆꯨꯝꯅ ꯁꯨꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯊꯕꯥꯁꯨ, ꯃꯥꯅꯤ, ꯆꯨꯝꯅ ꯁꯨꯝ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯥꯠ ꯄꯥꯠꯇꯣ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯩꯅꯥ ꯀꯠꯄ ꯇꯥꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯕు ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯆꯥꯗꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯉꯔꯥꯡꯁꯨꯅꯤ, ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗ ꯎꯍꯧꯏ꯫ ꯉꯔꯥꯡ ꯑꯣꯏꯅ ꯀꯩꯅꯥ ꯀꯠꯀꯦ ꯇꯧꯕꯗꯣ ꯅꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯉꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯀꯠꯂꯒꯗꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧꯒꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯎꯕꯗ ꯃꯃꯥꯕꯨ ꯋꯥꯔꯧꯅ, ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯑꯁꯨꯛ ꯂꯦꯝꯖꯗꯕ ꯊꯕꯛ꯫ ꯔꯥꯅꯤꯅ, ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯏꯃꯥꯗ ꯐꯅ ꯌꯥꯝꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯤꯀꯣ, ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ, ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ꯫ ꯐꯔꯦ, ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯈ꯭ꯔꯣ, ꯅꯆꯥꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏ꯫ ꯊꯕꯥ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯀꯞꯇꯨꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯗ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ, ꯅꯪꯒ ꯏꯃꯧꯒꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥ ꯏꯃꯧꯒꯤ ꯃꯥꯏ ꯀꯔꯤꯁꯨ ꯌꯦꯡꯗ ꯏꯃꯥꯅ ꯂꯥꯟꯅ ꯆꯠꯂꯨꯔꯦ꯫ ꯏꯃꯥꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯁꯨ ꯂꯥꯛꯇꯨꯅ ꯊꯥꯔꯤꯛꯅ ꯀꯞꯇꯨꯅ, ꯃꯈꯣꯏ ꯃꯄꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯅꯆꯥ ꯄꯥꯈꯪ ꯑꯁꯤꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯏꯆꯥꯅ ꯃꯈꯣꯏ ꯃꯄꯥꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯃꯤꯔꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯥꯅꯤꯟꯅ, ꯏꯃꯥ, ꯀꯞꯄꯅꯨ ꯌꯥꯔꯦ꯫ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯏꯄꯥ ꯅꯠꯇꯦ꯫ ꯏꯃꯥ ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯇ ꯊꯤꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯡꯂꯔꯣꯏꯁꯤ ꯏꯃꯥ, ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯁꯅꯨ꯫ ꯏꯃꯥꯒꯤꯗꯤ ꯅꯆꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯄꯥꯞ ꯆꯦꯜꯂꯕ ꯅꯄꯥꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯔꯤꯛ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯏꯃꯧ ꯐꯪꯗꯧꯔꯕ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯔꯤꯛꯁꯨ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯆꯥꯗ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯄꯥꯕꯨ ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯃꯄꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ, ꯑꯗꯨꯅ ꯃꯄꯥꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯆꯥ ꯃꯃꯧꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ, ꯊꯕꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯆꯥ ꯅꯃꯧ ꯅꯁꯨꯕꯨ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ꯫ ꯇꯥ ꯆꯥꯎꯕꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯍꯜ ꯑꯃ ꯑꯣꯏꯗꯨꯅ ꯅꯃꯧꯅꯁꯨ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯅꯤꯗꯨꯁꯨ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯅꯥ ꯀꯠꯀꯅꯤ ꯇꯧꯔꯝꯕ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯏꯃꯨꯡ ꯑꯅꯤꯅ ꯌꯥꯅꯔꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯑꯍꯜ ꯑꯅꯤꯗꯣ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯝꯂꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯍꯜ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯃꯆꯥ ꯃꯃꯧ ꯃꯁꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫